Hello everyone, chào xin mèo ai blog xí cái hậu đấy mèo cái tàu đấy cái anh đang chơi cái birthday rồi đấy cái xe khuyên xe ngài đi đâu muốn cho tôi nhớ lại thằng bác này đó tôi cái mình cái ta tôi cái chị cái số với số thảo bốn thì làm được assistant lấy đi nữa sao cái quay tôi mèo mà chị khuyên xe thảo bốn ông đi chạy đi nhẹ và có khuyên bằng anh ông đi làm bên sân bật đi ada gigi di oi chơi thằng nằm maga cái tàu đấy cái gì chị chơi thằng nằm maga tôi chắc tôi nhẹ mèo tôi biết gì đấy không ra cái này nha. Không người ai đó. Đưa monkey tu sige sule. Tuh Berapa? Monkey karenda. Karenda tadi dah. Oh, tenang, hiji mutra masuk jangan ini. Monkey karenda chaliya. Nam chỉ chơi cái mấy cái dầu đấy, hồi mới cũng thà đó đấy hồi gì. Ai photo puro không ra. Ai atu ni hai je, ai du puro kan ya? Lak puda. Mấy dầu đấy. Hoi. Hoi, phải chỉ chơi lấy hầu đấy co. Lấy hầu đó, họ phải chơi lại kìa. Lấy hầu đó. Mẹ chỉ chơi mấy thằng mẹ, adu đó hồi gì. Ada tahu tu. Ngài đi đâu cũng chạy lên xí mẹ, jadi mình xí có. Jom gái này. Bác lấy đó khơi cái tàu đó ini mồi cái nghe bác. Adu jadi mồi dah. Jatuh ini, mau jatuh dia jom di ibang. Tapi. Ni di thongdare ni abak, koi ikanau ni abak, nampak. Dan jom yang minda si matang. Ayo huji, aku pergi jom di thonghan jauh deh, मैं huji canggan ni, tu yang minda si ko. Di thonghan jauh deh. Mama, masih segon. Jom jauh deh. Jom jauh deh huji मैं ada thengna si. Mẹ ấy hồi gì ở khuyên mới chúng ta dầu đấy hồi gì nó mang không hồ một cái đấy nếu không mang cái đấy mẹ mà tôi hồi gì lấy đi thì cái mỗi bên đây hồi gì mẹ mà tao tôi lấy đã cho nó mang đâu rồi sao lâu sao lâu một phần miếng mẹ apa nama mi tin bah hore hoji angkat tu semi miam nama mai pami ini cau mẹ wadi phajana li di mẹ apa nama shopping khana lae mẹ apa tin la re Ikan apa sih lamen mana tahu je? I milk turkey. Apa nama kami? Jam. Anda nama imung dada channel yang je inam sejelasi. Magi parab dia do makan cider di terbus se. Aku cip benu je. Inam sej. Mama kuragan ya. Jadi wari na loy na deh. Imung sega bapak anda maro nama, imung dada maro nama. Mèo cái như thằng nào đây? Có sạc cái gì đi? Mà này mình. Hai tụi tụi. Vậy mà tụi nó học của đây gì đi? Hai tụi sờ luôn nè ta. Thấy cái này gì? Cũng kêu ta mà ta đã tạo tới đây không vậy?
Catering na thong. Kaya nga porani hindi. Tawid sa yung hipaga. Lai papal. मैं आमसा गाइंडरी हुजी असिसे अकोई आइगा शर्मा कैटरिंग ने नसीदी तोरमेनी साक से नसी उसोब से शर्मा कैटरिंग ना थोंगिनी ते मोय मथेन कन्ना तौरी थोंदारी हुजी लोइद्री मैं आम गाइंडरी खराबुदी लोइरे लाइगी चाक कटपगी पुथोपगी होरे ते मैं आमप्रमक लइरी मैं आदु जेखलके मथंग मथंग जी आइगा कन्ना चाक थोंगी आइगा तो हाई तौरो द मैम आई बड़ी दे लेसे अखोई सागे की इना मा गतनी सोन साइड ना अखोई चिचे मा फमनी अखोई सागे की इना मानी मैम पर मसे फमना री बने सोन साइड से खुन की मी मैम फमनी अखोई मामा सोन साइड ले ने ने ओय Perempuan memang bersemi kata leh. Lagi bukan leh, jadi apa kan lah mantra soli. जी लाइव चन करे लाई क्या थिंग करे सिर्फ मैं आम पर मग ले रहे सिर्फ मैं आम पर जगह लगी हो जी चालू थाना हुजी चाहिए जंग जेली करना मैं आम करना हुजी चालू चलो तो ना भामो ना करना जेली है बने चलो तो ना हुजी चालू थारे हुजी हो ओके ओके हुजी जंग जेली नोंगे नसीगी मथें सिंगे सिगा लेरे असिगना चाक लेरे सिंजू लेरे अंगोबा लेरे अदिगिदी लफु इरोंबा अखाबा को अदिगिदी मथें सिंगे सिगा तुम इजेंग हलागे मैमदा उती असंगबा उती मोटर उती मंगल उती बोरी थोंबा पनीर थोंबा चनागा जुबीगा ngौबा अदिगिदी मूक थोंबा सगुलाई थोंबा खीरगा कनोगा लेरे करियै रसगुल्लागा मैम असे शर्मा कैटरिंग ना थोंबा ngतनी हेबको मैम पकोड़ा जे हायो दरे पकोड़ा हाइबा पकोड़ा से जावी मैम मथेन सिगे सिगा लेरे मैम पुनो मसाक चाना बगी फमना रे मानुंग मालूम ओ यहाँ पर मथेन सिंगा लेरे यहाँ पर चाक चाना बगी फमना रे इसी साइड से मी में यहाँ पर मंग लेरे
ꯆꯥꯅꯕ ꯇꯧꯔꯒꯦ ꯂꯣꯏꯔꯒꯦ ꯆꯥꯛꯀꯤ ꯃꯊꯦꯜꯁꯤꯡ ꯃꯤ ꯄꯨꯟ ꯐꯝꯅꯔꯦ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯇꯧꯔꯒꯦ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯦꯡꯅꯁꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯆꯥꯛ ꯆꯥ ꯂꯣꯏꯅꯅ ꯗꯣꯈꯤꯅꯥ ꯇꯧꯅꯔꯤ ꯑꯗꯣ ꯃꯊꯪꯒꯤ ꯁꯦꯀꯦꯟ ꯇꯤꯞ ꯋꯥꯠꯂꯤꯗ ꯁꯦꯀꯦꯟ ꯇꯤꯞ ꯋꯥꯠꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥ ꯂꯣꯏꯅꯔꯦ ꯁꯦꯀꯦꯟ ꯇꯤꯞ ꯋꯥꯠꯂꯤ ꯑꯍꯥꯟꯕꯒꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯆꯪꯉꯦꯕꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯁꯝꯃꯔ ꯀꯦꯇꯔꯤꯡꯅ ꯐꯖꯅ ꯇꯧꯅ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏꯒꯤ ꯃꯣꯏꯒꯤ ꯉꯁꯤꯁꯦ ꯃꯤꯗꯥꯗꯤꯊꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯝꯃꯔ ꯀꯦꯇꯔꯤꯡꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯣꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯆꯥꯅꯕ ꯂꯣꯏꯅꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯤ ꯆꯥꯅꯗꯒꯤ ꯇꯧꯅꯔꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯑꯗꯨꯝ ꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯊꯦꯜꯁꯤꯡ ꯆꯥꯅꯔꯤ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯇꯤꯞꯀꯤ ꯑꯣꯏꯅ ꯃꯌꯥꯝ ꯁꯦꯀꯦꯟ ꯇꯤꯞꯀꯤ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯔꯤ ꯁꯦ 하오라 이까요 ꯆꯥꯅꯔꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯝꯃꯔ ꯀꯦꯇꯔꯤꯡ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯗꯔꯦ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯁꯤꯒꯅ ꯃꯈꯥꯗ ꯐꯝꯕ ꯉꯝꯗꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯊꯛꯇ ꯆꯥꯅꯔꯤ ꯁꯥꯟꯅꯕ ꯆꯥꯎꯔ ꯆꯠꯂꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯝ ꯕ꯭ꯂꯣꯛ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯩꯗꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯕ꯭ꯂꯣꯒꯔ ꯏꯄꯥꯝꯒꯤ ꯍꯥꯟꯅ ꯀꯥꯞꯄꯤ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯀꯟꯅ ꯂꯧꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯅꯔꯤ ꯃꯌꯥꯝ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯁꯝꯃꯔ ꯀꯦꯇꯔꯤꯡꯅ ꯊꯣꯡꯕꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯑꯁꯤꯒꯤ 이붕ꯁꯦꯒꯤꯅꯦꯕ ꯉꯁꯤꯁꯦ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯑꯩꯒꯤ 이붕ꯁꯦꯒꯤꯅꯦꯕ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯥꯏ ꯊꯕꯛ ꯇꯧꯔꯤꯁꯦ ꯄꯤꯖꯔꯤꯁꯦ ꯁꯝꯃꯔ ꯀꯦꯇꯔꯤꯡꯅ ꯇꯧꯅ ꯑꯗꯨꯗ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯍꯥꯎꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦ ꯑꯩ ꯏꯆꯟꯅꯨꯄꯤꯅꯤ ꯑꯩ ꯃꯤꯅ ꯏꯔꯣꯞ ꯄꯤꯔꯛꯀꯨꯃꯥꯔ ꯁꯤꯡ ꯀꯧꯖꯩ ꯑꯁꯦ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩ ꯌꯨꯝꯗꯒꯤ ꯀꯩꯅꯣꯗ ꯔꯥꯅꯤꯄꯨꯔꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯑꯗꯨꯅ ꯏꯆꯟꯅꯨꯄꯤꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯖꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ 이붕 ꯄꯨꯝꯅꯃꯛꯁꯤꯒ ꯆꯥꯛꯆꯥꯔꯤ ꯑꯝꯇ ꯍꯥꯏ ꯇꯧꯔꯣꯅꯦꯁꯦ ꯍꯥꯏ ꯑꯝꯇ ꯍꯥꯏ ꯇꯧꯔꯣꯅꯦꯁꯦ 다보 아더니 ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯇꯤꯞꯀꯤ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯆꯥꯅꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯑꯣ 이놈아 하이버도 이놈아디 시가 레래 마나 시가 끝나 짜리 마 와래 아더니 아더나 이따도도 레 이붕도 올래 아더 시가 이놈아 레래 마 이가 이제래 아더니 미안프로 삭산다리 시가 시가나 아코이 카톤 레래 호치 베누이 레래 시가 아이가 흰장 매am 하원기드나 매am싱제 볶음싱제 시시시 나나래 짜바다 짜이낭 보라 뭐야 하원기 보라마기 영어도 보라 시시 나나래 짜이낭 흰게 라스키 키로이나 짜리야베네고 짜이낭 보라 뭐지 하이 메히젤라니 아다 레이래 야 파잖아 하원 짜나래 매am시 싹세 빵노도 노나 짜나래 손에 테이블에 팜미 뭐 무슨 저기
ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥ ꯂꯣꯏꯅ ꯐꯝꯅꯔꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅꯤ ꯅꯣꯛꯀꯦ ꯅꯣꯠꯀꯦ ꯍꯥꯏꯔꯣ ꯅꯣꯛꯀꯦ ꯍꯥꯏꯔꯣ ꯈꯪꯕ꯭ꯔꯥ ꯆꯍꯤꯅꯅꯦ ꯁꯤꯡꯅꯕ ꯍꯧꯔꯦ ꯀ꯭ꯔꯤꯝꯇꯔꯁꯨ ꯌꯥꯔꯔꯣꯏ ꯁꯝ ꯀꯠꯇꯔꯁꯨ ꯌꯥꯔꯔꯣꯏ ꯆꯍꯤꯅꯅꯦ ꯁꯤꯡꯅꯕ ꯍꯧꯔꯦ ꯑꯗ ꯍꯥꯟꯅ ꯑꯩꯁꯦ ꯄꯤꯛꯏꯉꯩꯗꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯇꯝꯄꯥꯛꯇ ꯆꯥꯎꯔꯛꯏꯅꯦ ꯑꯩꯁꯦ ꯑꯩꯅ ꯁꯪꯒꯣꯝ ꯏꯟꯕꯤ ꯑꯩꯅ ꯆꯥꯛ ꯄꯤꯖꯩ ꯄꯣꯕꯤ ꯑꯗꯨꯒꯩꯗꯤ ꯂꯩꯇꯕꯅꯤꯅ ꯃꯥꯕꯨ ꯇꯞꯄꯝꯗꯅ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯁꯦ ꯇ꯭ꯌꯨꯁꯟ ꯇꯥꯛꯏꯅꯦ ꯍꯥꯏꯔꯒ ꯑꯗꯨꯒꯩ ꯑꯗꯨꯝ ꯃꯥꯏ ꯇꯝꯄꯥꯛꯇ ꯇꯨꯝꯈꯤꯗ꯭ꯔꯣꯕꯅꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯅꯤ ꯑꯗꯨꯃꯥꯏꯅ ꯄꯤ ꯃꯥꯅꯦꯅ ꯈꯜꯂꯤꯅꯦ ꯑꯗꯨꯅꯤ ꯍꯥꯏꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯣꯛꯇ꯭ꯔꯗꯤ ꯃꯌꯥꯝꯁꯦ ꯎꯅꯕꯁꯦ ꯀꯩꯅꯣ ꯑꯣꯏꯗꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯁꯤ ꯃꯌꯥꯝ ꯄꯨꯟꯕꯁꯤ ꯃꯌꯥꯝ ꯎꯅꯕꯁꯦꯀꯣ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯂꯩꯁꯦ ꯐꯖꯗ꯭ꯔꯥ ꯀꯨꯔꯥꯡꯁꯨ ꯄꯥꯏ ꯀꯃꯥꯏꯅ ꯂꯩꯅꯤ ꯐꯖꯕꯅꯤ ꯁꯥꯛꯀ ꯂꯩ ꯍꯧꯖꯤꯛꯇ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯂꯥꯏꯒꯤ ꯊꯕꯛꯇꯣ ꯐꯖꯅ ꯂꯥꯏꯒꯤ ꯁꯣꯟꯅ ꯇꯧꯅ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯕ ꯊꯛꯄꯗꯤ ꯀꯩꯗꯒꯤ ꯐꯖꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯎꯅꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯑꯦꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯁꯔꯃ ꯀꯦꯇꯔꯤꯡꯗꯁꯨ ꯁꯥꯊꯤꯅ ꯍꯥꯎꯅ ꯊꯣꯡꯉꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯣꯡꯉꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨꯀꯣ ꯃꯣꯏꯒꯤ ꯕꯨꯀꯤꯡ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯕꯨꯛ ꯇꯧꯁꯟꯅꯗꯅꯅꯦꯀꯣ ꯍꯥꯎꯃꯟꯈꯤꯗꯅꯅꯦꯀꯣ ꯃꯥꯒꯤ ꯃꯤꯇꯥꯗꯤꯊꯤ ꯌꯨꯝꯁꯪ ꯀꯥꯕ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯒꯥꯟꯖꯨꯒꯤꯀꯣ ꯒꯥꯟꯖꯨꯒꯤꯅꯒ ꯑꯩꯅ ꯑꯗꯨꯝ ꯁꯝꯅ ꯒꯥꯟꯖꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯣꯏꯜꯖꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯣꯏ ꯀꯟꯅ ꯋꯥꯔꯤ ꯁꯨꯅꯅ ꯂꯩꯍꯧꯔꯦ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯀꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯅ ꯋꯥꯔꯤ ꯇꯥꯟꯅꯍꯧꯔꯦꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯦ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅ ꯑꯩꯁꯦ ꯁꯤꯁꯦ ꯇꯧꯖꯔꯛꯏꯅꯦꯕ ꯃꯌꯥꯝ ꯑꯩꯒꯤꯁꯦꯈꯔ ꯖꯥꯡꯅ 3K ꯐꯥꯗ꯭ꯔꯤ 3Kꯁꯦ ꯐꯥꯍꯟꯕꯤꯔꯣ ꯈꯔ ꯌꯥꯡꯅ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯨꯁꯦ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯔꯒꯦꯀꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯁꯤ